Women Empowerment and Social Inclusion haiba theme da yumpam oiduna nongmagi oiba Consultative Workshop Programme ama Palace Compound Impal da leiba Maharaja Bodhchandra College ki Library Building ki first floor da ngasi pangthokhre. Manipur University ki Center for the Study of Social Inclusion CSSI amadi IQAC Maharaja Bodhchandra College ani napunna kusamnaduna pangthokhiba thorom asida CSSI Manipur University ke Director Professor S. Sudhir Kumar Singh na Chief Guest, Maharaja Bodhchandra College ki Principal Dr. Babananda Singh na President amadi Vice Principal L. Dujendra Singh na Guest of Honor oina saruk yakhi. Thauram ga mari lainana Maharaja Bodhchandra College ki IQAC Coordinator Dr. N. Somarendra Singh na haikibada program asina maru oina Women Empowerment amadi Gender Inequality ki matangda mahiroi singda amadi Oza Singda hena Kangan bangam lagani haiki. Toromasida Chief Guest oina saruk yakiba Professor H. Sudhir Kumar na haikibada kunai ama chawkat pada nupa nupi animak thong manan na chatpagi tangai fadava lei haibada haiman bathok loi. Society asigi thabak thorom da nupi singna so nupa dagi tadana choba thodang lori bani. Senmit loan fagat hannaba yauna lekai ama lamdam ama chawkat hanbada nupa nupi tidana chapmanaba midyeng da thodang lominasi haiki. Workshop program asida CSSI Manipur University ki Associate Professor Dr. Thiam Bharat Singh na Chairperson oiduna tongan ba topic singda technical session pangthokli. Society में सपोर्ट करना, यदि कई लेखाएं में सपोर्ट करना, लेखाओं में सपोर्ट करना, नुपाम में नुपी अनी लेके ना अनी बंदी को उनसे मानने से तो भी यहाँ में बड़ों में बड़ी को हमार कोई बने बा, मरनी लेकिन मसीह यहाँ में बाबू ये नुपी की डेप्रेशन से मसीह में प्रोग्रेस करना, सोसाइटी में सपोर्ट करना दी लेखाओं में सपोर्ट करना से कोई महिमा अदम खन्नी ना को वापस नहीं